Mayambu sanctuary Nainabagi Thorum Asita Taram Oxeri, Nasi Nainagadrupasina Sanctuary Part 11, the Feast of Tabernacles, ID Phisangi Usop, Festival, kumei adugi maramda aikoina nainagani, masina aroiba, aikoina Jewski festival ne, masi hauji, aikoina masi pangthokpagi mathau tade, maramdi masi aikoina heng sargada pangthokani. Aduna aikoi ahanbada aikoi ishora changjase, masigi maramda hena bhab taningaigidama sargada leba ipa ishora nakpo haninga litan thagatsari, aikoina ngasi Feast of Tabernacles gi maramda khara nainagadauri, masigi aikoina kamaina aikoigi punsida masi apply tawgani, masi karamba matamda pangthokani, kamaina masigi fulfill oigibage haibdagi maramda tolabana na ehana na ki Bible dagi khara nainagadauri, masida nahana porpinabiyo aina ngambu kudimo naki thawai asengbutina chingbiyo tari bisina kudingdasu naki mapana idaba bora do pinabiyo phajana bhab taba ngamanbiyo Prabhu Jesu Christa gi mingda kurumjari. Amen. Akoi ahanbada Leviticus 23 gi 34-36 paminase 34 da Israel masa sing the hayu, the 15th day of this month, this 7 months shall be Feast of the Tabernacles for 7 days unto the Lord. Taret suba thagi taramngani suba numit ase ishorgi maphamda aikona tabernacle gi usop haidi Phisangi usop numit tarini Sathagadabani Aishida. Numitari Taugadaba Usomni, Masi. On the first day shall be an holy convocation. Ahan Banumita, a sengba like Kuramnaba mitinabado, mitin, a sengba mitin amalagini. I be Mayam Sangaga Isho Kurumagi Tabukse, Ahan Banumita Taugani, hide even Mrs. Nakoina, Akan Batabuk Subayade, Tabakamta Subayade Havni, Masina, verse 36 da Numitarini Nakoina Ishoda Maida. May Taraga Katpa, Irat Porado, Shoda Katkadabni, Nipan Suban Mitazu, a saying by Mitinama Lagidabni, Mayam Tinarga Shokumbagi Numiramasu, Nipanda Lagini, Ahan Benumitas Lagini. Aduga and ye shall offer an offering made by fire unto the Lord. Aduga hide when Minipanish Vasidaju, Maida, May Taraga, Shoda Katpa Ira Porama Lagidabni. Masi asang ba mitin amo wagidabni assembly mayampunba yamna sing lemba mayampunba mitin amo wagidabni and haidiba numit asida nakoi thabak amata suba yate habni. Masi aikona Feast of Tabernacles je kari numita pangthoi habamta Jews ki haidi Hebrew gi makoi gi tare suba thagi numit rangani suba numit asida masi pangthoi masi numit tare ni makoina pangthokneba makoina masi ko Haidi numitare ni mukoi pangthokani haidi festival asi masi pangthokpigi maroi base karino haibdo koina makata ni yambigini haidi ba festival aset akoina tare suba thagi numit 10 day dana akoina day of atonement pangthoe koina mamangda nainagare day of atonement haibdi karino ishogi wayan bagi numit aduga chamane sanctuary sangdok paibdi sanctuary da ikoi kana sarga sakani kana pap sarga gire kota kana pap lai laite haibdu gi maram daneba haidi day of atonement gi matamda ikoi pritibida lairiba me pang khuding makki pap sengdok gi thabak se masida tawganeba masida sengdokraba pap sengdokraba thabak adugo ikoina pap toruga su Prabhu da hajaraga koina copy phangraba missing ado makoi ahing bagi larita makoi ming ikraba missing ado sarga da sakani makoi gi pa makai do makoi dandi Prabhu na cross da pukre Bukhiba maramna ikoina amuhana phangningai darka laitre aikoi sarga gi dama thorang tawgraganeba maduda sanctuary da sengdokpa yahodaba pap ki dandi piba yahodaba copy hodaba missing ado aduna Prabhu na ani subala akanda noroki komda saitan goloina na madugi dandi pigneba aduna hairi base masibo ikoina wayan bagi numit hairga zukhanai ado wayan bagi numisina 7 man gi 10 day da loikragani aduga tramani suba habni numit manga ani gap lairaba matungda Feast of Tabernacles pangthoe masida saru yareba missing aduri kaino day of atonement da makoi gi pap sengdo pikraba kopi kraba missing ado ishona dandi pidraba asibai dandi pidraba missing ado baduna saru yaiba aduna Israel masasna lamhang da saling matam su hairiba sahi ni phu saling matam da ni phurak day of atonement tawgani tawrubam matam aduda makoi gi pap aikone ishor puning hongdaba
पाप हाइदोक्सदब लेब मिसिंगलो इजराइल की केम मनुंगदगी मखोय मांगन खिगनेब अदुगा मदुदा देव एटोमेंट कोपीरबा अदुमाइन अखोयगी पाप कोपीरे अखोयबु ईश्वरन सिबगी दंदी पीदरे अखोय मिनुंगसी ईश्वरन फंगबीरे अखोय पाप लेतरे हाइरबा मिसिंग अदुना हरावबा फंगदोकपो ओइना मसिगी कुमै अखोयना फीस्ट ऑफ टेबरनेकल ऐसे मसी पांगथोकनेबा मसी क्राइदा लमहांगदा पांगथोकनी अदुगा इजराइल मसासिंगजु ज्यूस टेंपल साखरबा मतमदसु तोवा तोवा मफमदगी अखोयना ममांगदा स्वाय करे देव एटोमे मतम पेंटेकोस्ट की मतम अदगी पासओवर की मतम सिगी मतमजे देव एटोमेन अमसुं फीस्ट ऑफ टेबरनेकल की मतमदा इजराइल दा मफम खुदिंदा मखोयजे तोवा तोवा मफमदा लेबा ज्यूसिंग से पुनगनेबा मदनी वर्स 39 अमुक पासे 39 40 दा 15th day of the 7th month aduna tare suba thagi trangani suba asida nakoina ye have gathered in the fruit of the land nakoina lairiba lam adugi mahi morong lokpa haidi koina lawrok loiraba matungda nakoigi mahi morong to loina khomjal loiraba matungda nakoina hairiba usob ase festival ase ishoda numit tare ni pangthokadabani ahan ba numit sidamune yengbi question ausung mi atopo Christian isinausana sabati Colossians 2 da akoi 2 16 17 18 da riba sabati mang kre have the weekly sabat na te masida pa palle bse ina mamang do sai chakre yearly sabani ko sai khuding gi Jew sing da laki ba sabat haidi thabak suba ya da ba numit potha ba numit aseng ba sayol gi tarini suba numit to na te masida pal on the first day shall be a sabbath and on the 8th day shall be a sabbath sida hare ma action na sida khangmina se ahan ba feast of tabernacles gi ahan ba numit se sabbath amani hai koina mamang da su pentecost ki matam de sabbath amani hai aduga passover gi su numit tarini lebin ahan ba ga roibuga madu sabbath amani thabuk suba ya da ba numit deo etomen gi matam de thabuk suba ya de masi deo etomen aina hai gre 7 man gi 10 days e adum sabbath agane hai ba leite adu 10 days e sabbath agre adu di 15 day dana akoina feast of tabernacles pangthokpani 10 ga 15 gi marak chen mi manga ni khatane aduna 10 day do ju sabbath agre adu di akoina 15 day do ju sabbath are sida e sabbath hare adu di karam masi weekly sabbath oi gidaru nabo nakoina dum bhab tabiro aduga taret suba thagi trangani subaje atmatam khudingda thangje numit saturday tagni have leite 7 day sabbath tagni have leite aduga yengo aduga nipan suba numit chu amuk sabbath tare adudi ahan baga nipani suba numit asigi marak chen numit nipani ni ko masi animuk che sabbath tai habni masina hairi bidi kaino chayon gi oiba sabbath nati chayon gi oiba sabbath andum mai ko ji ngakni ngakna leigidabne maramdi bible na haibi matina adubu koina ceremonial oiba sabbath hairi dewe masida feast of tabernacles da yawriba ahan ba numit nipani suba pentecost aduga passover deo bentomen asi hairiba matam sing ase masida potha ba thabak suba yada ba potha ba numit sabbath oiba Jew singi sabbath oiba do ceremonial sabbath sing adudi loina sakre course prabhuna siba matam da mangonda thillaga takpam na maram oiduna loina sakre madu ikona nga ngai mathau tadre habsne adu kana mu isnausna bible patana naina ba wat misina hai chayon gi oiba sabbath numit sidi mangkhre aduna ikoina sunday asina sena kurungdabni hai bible da sunday je ishona bot piba numina haina text amta yawroi prabhuna hinkat pi ki maduna haiba numit se sena ngaw haiba text amta bible da yawroi sinausing aduga Jew sing gi asengba numit haina bible da palliba ikoina asengba numit haina palliba se bible da holy day haina palliba se masi mokoi festival manung da laiba numit sing ase festival tare laire hairiba tare sing asina thoiba numit sing ase asengba numit kaweba mokoigi aikoina aduga chayol gi oiba mokoina han tha pangkhalapagi ase akoina new moon habje masijo mokoigi da asengba numit neba masina taba numit sing dia asengba ne haina bible da yaude kana mina sunday je seng habe yaude bible da sunday je sengba yaude aduna bible da bu hairde holy day romans 14 daga yauribo holy day numit amabu na khoina asengba numit lobe yai aduga numit khuding ke samana lobe yai ade manadana lobe yai ka harise maramdi masigi numit sing di neba holiday di aduna hoji ekhoina masi sengna loba matamdu da apostle gi matam da khara na haiba numit sing di asengba ne na lorami madu lorsu ke sukai de hamne aduga asengba adubu khoina
Chayol Goiba, Equina Saban, Miss Ayol Goiba, Lako Saban, City Shang the Banamina, Aquina Lowa Yadre, a sing Banamina, Adubu, Festival Taban, missing at the Equinoji, a sing Banamina, and a lower Sukashukai, a sing Banamin, not the and a lower Sumasika Sukai deva. Maramdi, Masi Equina in Nagi Darkala Treva. Adubu, Chayol Goiba, Missi the Equina in Madarkale have say, Equina, Kawumsi, verse 40 Damu say. You shall take on the first day the boughs of goodly trees. Manamitan Makoina, Apapa, Asangba, Upamisingi Magi Masasa, Bonsabuli, Obasing the Makoina, Laurani, palm tree, Laurani, Aduga, Aquina, thick trees go, Aduga, Aquina, over Using, Adugi Masasing, Laurani, Aduga Ture Mapanda, Hobo, willow, Haribu Using, a same Masigi Masasing, Adu Laurani, Aduga, Makoina, Kiem Saganeva, Makogi boot. Haidi when a composition gumba matam karagin metareni kaktangi oiba asang bana kupsalaga daiba dugma tareni semganeba masi semaga isroda mokoina haiba manung sida mokoina laigini chaba thakpa tawgani haiban asmaina metareni mokoina pangthokadabani habani masina karigi damakta no pangthoije harga mokoina Israel masa singje Egypt gi puthoroga numit ni chahi nifu lamhangda mokoina saptuna lairami urakta umang marakta mokoina Saptuna later me, Hybado, Maduning Shing Agidam, Mokoina Pataba Pata Wiggy, Mokoni, Shona Hybata the Biggie, Samina Salami, Equilam Hang the Salami have say, Massining Shing Agidam Mactaneva. But say Equigi Matam the Equina Huzi, Sagada Panto Tije, Carigidamo, Equiju Pan, Maramotan Equina Sahika, Percibi the Lang Paisa, Pamia Moina, later me have say, Masigi symbolism never. When the young Sika Roy Brom the Sumsang 23 to 41 to 44 equation. You shall keep it a feast unto the Lord 7 days in the year. Aduna Hariba Sahi to down the Mitareni, Hariba, Nakoina, Uso, when a Kakadamni, Hariba Matam Asidani, Israel Masasana Mokoi Chaklana, Dunamokoi in Changlana, Ragago, no wine Sadana Amaga, Maga Isha Shaktuna, Patanato, the Nation Kurumdana, no wine later Meva Mokoji. Awana, Loina Tabak Suda with Awana Kautokunum Koi. Shona Koi Paps and copy of near Coin Iva Punabani Equation Salaba Mission and Harau to no Panto Kumene. It shall be a status for you in your generation, ye shall celebrate it in the 7th month. But in a Kogi, Jews have that in a coin a lady Bamakai, Mase, Tare Subatha and a coin of Pantoka Dabanico, oh, Hazi, Massina Mokoina and Pantolami, ye shall dwell in boot 7 day, I don't know Mokoina boot side, a coin of Una Wanana Samba Kampoksang. Adugumba came atu the Mokoin Mitareni Lagadamani, all that are Israelite bones sell in the boots, Israel Masao in a poker, but couldn't much in a Mokoi book the Lagadamni, a samba Koju, Buddha Habisida, Equimasi, Equina Butche, Equisagaga, Equigi Pandamni, Equiju, a samba Israelite, I did Prabuda Tazakrabami, or Itaradi, Equiju Haiba, Sida Yaw Panganeva. 43 that your generation may know that I made the children of Israel to dwell in boughs. I know Israel Masasing Jem Sahi Nipu Lamang Sapamatanamokoi Buta Lerami Abzina Quenishin Haitamani. When I brought them out of the land of Egypt, I am the Lord your God. I know Egypt Moko Putrokumatamda Lerami Abzina Quenishin Gadabni. I know Koyi Shoni Habit. Asam Toduna Israel Masasina, Mitareni Mokoina Feast of Tabernacles gi Matamda, Quina Jerusalem Temple Sagarba, Matamda Jerusalem gi Mokogi Akoi with the labor missing a Sina Mokoina, Usan Manasing, Ugi, Masasing Kagam Koina, Yum Sahara Saragam Koina, Nungaina Mokoi Marakta, Shay Shaktuna, Saglana, Duna Mokoina, Ainako, Masi Kumei, Pangtoi, as a minor Pangtotuna, Mokoi. Lamang the Mokoi Nipusumna Israeli Egypt Makada Minai Tang Wimba to the Gimokoi Shona can be a Kivani, Hibi Kumesi Pangtoi, Masi Deo by Domin, the Mokogi Pap, Kopikra, Mission Aduna, Sarugaba, Adugumba, Kumeyama, where a meva, Schnausen, Masiam, Hazakrabani, Masigi, antitype going Shimasi Aquina, which is Pangtopi, the Galitre, Masi Equina, Karai the Pangtokani, Habamatam, the Masi Equin Haying, Sarga the Equina, Pangtomina Ganeva. Sargada Heidi Prabuna can crab a mission Aduna Masiki, Taiba Equina, Pangbo, Namkaneva, Masik antitype equating in the Siko. Quite some time the Yemnasi Leviticus 23, 27, 34 high. Aduna Heidi but Feast of Tabernacles say, they were atonement
loiraba matung nume mangani gi matung da masi pangthoeba masi da yari ba mising ase makoi ki pap kopi khraba pap pung ong khraba tawai wa laga makoi na pap sing do ishora haja khraba pung honglaba mising ado madu khaktana masi saru ya ba phangbaneba anti-type de khone Revelation 22:11-12 ta hai aikoina ishori wayan do loiraba matungda haidi dharma sema mising adona dharma chelasano prabhuna khone sanctuary manungdagi hodi ekoi gidamak khone deo beto mengi thabak che hoji prabhuna ekoi pap sangdok gi thabak che tawrimne bi pai shwagi mamangda masi atop denomination amtana takpide maduna maram moiduna bible se lana aduga justification sanctification gi maram da lana takpidi masine hoji ekoi pungning waraga thawai waraga ishor ekoi gi pap haidok chaba matamne maramdi sanctuary manungdagi prabhuna ekoi high priest orba prabhuna ek tholakiba matamda ekoi ishor sangjabagi matam ekoi na haijabagi matam phangaroiba khoi pap singobagi chance laitere hoji ti chance lairi khoi khudong chaba lairi khoi prabhu da sanga khoi pa kopin ngai matam lairi khoi hoji sangadamni hai batu dagi hek loirba matungda tholaba matamda dharma chemba mahaduna dharma chelasnu asengwa mahatuna sengasunu dharma chendaba mahatuna dharma chendana leisarasunu haibneba dharma chendaba adugi matungdaidi aikoi dharma chemba ikhuju dharma chendaba oina hingba ngamaroi aduga dharma chendaba minamu afaba ai je puning honglaga ai afaba oirege habdo madugi matamdo yararoiba adum leijarkane nang aigi condition do adugi pibamda laikrani habne aduga prabhuna magi missing gidamak lak adugi matungda prabhuna magi missing gidamak ikoi lawba lakragane ba second coming adu Leviticus 23:40 degina 42 da hai ba missing asina butta adi akoina ngasai na su haijagre una wana gi usagi yum saraga makoi legini makoina kem da ko kem ki punsi da no mitare ni makoina kem saraga una wana na usawasana kem saraga makoina mitare ni legine ba akoina Revelation 20:9 da shona legida ba missing ase masibu kem of the saints haidi dharma chembasingi sense ana Revelation 22:9 da aikoina palleba masidadi aikoina kaidaurani haiba matamda aikoina sargada prabhu Jisu Krista ga loina sahi lising mapangineba adugi matungda aikoi bulawro matungda aikoi je pura aikoi mising je kanbalo matamda aikoina ishona kanbikraba mising ase iseba prabhu ne seba taruda choba sagle na mai aikoina sargada laigineba makom haidiba adu aikoina saru yaba ngamningai gi damo aikoi honaji ko machi hoji thungdri haidi prabhu na kanbikraba mi khakana masi da saru yaba ngamgani nangai chu kanbikraba pap ko pikraba mising wairadi aikoi saru yaba phangani Leviticus 23:42 the way all that were born Israel could participate in the Feast of Tabernacles. Israel matsa khaktana masigi festival ase yawi yaiba ekhoishu John 3:5 ke matungna nauna polpa mission aduna ishori kemda akoina sargada akoina sangba phanganeba masiko haidi akoina Galatians 3:29 gi matungna di Prabhu Jisu Krista da thaja karba mipum khudima se asengba Jews neba ekoi Prabhu Jisu Krista da thajaraga akoina nauna polaba akoina thawai asengbadagi akoina nauna pupa taragadi aikoi je kaidoba aikoi adugumba festival asida aikoina saru yaba phangani habase masineba aikoina kawgumsi aduna hairiba festival ase asamaina tona pangtokpani aikoi mas festival asida saru yagedi aikoi sarga saba misal oigedamni sinausun aduna aikoina ngasina loikhre aikoina tamkharba festival tare ase Jews ki festival tare aina samlamna mu haijage aikoina Passover laikre aduga Passover gi dorana aikoina unleavened bread ki festival masi laikre adigi matangda first fruit worship offering laikre masi pula Passover loina iroina na tawkrabane masi prabhu to loin thungrabane masi da tare rama laikre hum ama laikre aduga matangda Pentecost laire matangda blowing of trumpet haidi dev etome la ani haina trumpet khongba laire aduga 7 man gi 10 de dana dev etome lae aduga 7 man gi 15 de dana akhona Feast of Tabernacles ase masi pangtho eba masi bu Jews ki asengba festival ni haiba numit sing ase pangtho iba numit sing ase bu asengba numit kawe aduga haiba bel pangtho ko matamda thabak suba yadaba numit sing ase masi bu ikhona sabbath potha ba kawe masi yearly sabani masi weekly sabbath ka manade masi di prabhu na
cross siba matamda loina satkare masigi loina fulfill oigre fulfill oide bu Feast of Tabernacles khaktani hariba sidi masisu aikhoina sargada pangthokani maramdi aikhoina huji dewa atonement chathabana maram oidana sinawsang masini aduna masidagi aikhoina tamba yabadi aikhoina Prabhu da thajaraga aikhoina Prabhu ki mapana punama aikhoina arang khubo macha lakuni habase masineba masi nungi oiba athani tabiriba mayam khudinga ishona bo pi boishnu aikoi प्रार्थना तौसे सरगदा लेबि पायाम थागसरे खोइनो जिपा नैना खराबा Feast of Tabernacles की मरमदा खंगन बिया चीज की फेस्टिवल तारे की मरमदा नैना खरे मसी खोइनो हुजि इनबगी मथौ तादरे मसी कुतेम प्रभुना क्रॉस सिबा मतमदा थुंखरे हाय बसने अदुबो मसी गे नुंग गोइबा आथसिंग अदुदे खोइनो हुजि इनबा तारे हाय बसी मरमदा खंखरे अदुना तारे बिचना कुदिंग दसु बोपिना पे एंगोनसु आइना नाम कुदिंग दसु की वलां की बेरसु कॉपी प्रभु ने खोमजरे आमेन